Social media gi update post khara mayamda update tawjari ahanbada Robin Mangang Khwairapamgi post gi asumna sekmai amadi leikin thabi anigi karakta leiba Santipur Maitalokta haujiki oina situation bed oire Maitalokta chingthakta mai kanna chakli kuki khara humaklaga Nepali yum mari manga tabaduda hameng piu hairami haibagi pausu maira paibisingna tami haujikmaki oina Luchingpuren koronganba khumanga aigana kanna saithoktuna ngak seli kharati section view anakpa iraisa sing next update ta korongan bakhumanna asumna hairakli kokilen gi manglan se ngasi ngarang gi natte kuiraba manglani aikhoi poktingai gini masi congress BJP gi natte humduna leiramba mai gi chingdo hantak pokhairakpa gi wani next update ta Indian National Congress Manipur gi page na asumna hairakli amisa gi khongsat asi miyambu achouba minamba haijin bida yumfam oiri Manipur miyam si panghai da haizilaga yani khanbagi waklon yauri pes asiki makha tarakpa oina Manipur da development ama fauk tawdana jahas amada Imphal hajanba mi gi lamda ming thonjinbadu development oina hairagadi miyam apangba sibagi thabakni Manipur da paksanna popi thabasi birengi matamni lukhosai drug ka konana pharaba kanana thadokhibano pes asiki makha tarakpa oina amisagi khongsat angang da kabok pizaraga fagi sana bugumani Manipur da NRC chatnanabagi wafam yaude makhoi gi manifesto da su pande sahi fadurba relief camp sing da leiriba miyam da tangdu leitanabagi wafam amata yaude next update ta Kuki kumlaklasu ingoroki chingsang da UNLF MPA brigade amagi camp sauna leizari mayam pakhat pigano adubu mateng pangnabagi lambi da lakpa athoba singi damakti lambi clear oyu athoba iraisa singna yaifare isor khurambiu Lisi Priya Kanguzamgi page na asumna hairakli pukning nungsiba numitni haifam khangde maikai amadana ima singna langi sakyom kanna yomli maikai amadana ima singna board kanna khomli next update ta Hairoktagi khara sangsilaga leiba mafam ama kuki na ngarang loksile hairambadu ngasi aikhoi athoba singna amuk hanna loksile yaifare next update ta jiri lambi kamaida nongmada changdra yadraba chana thaknaba pochai puriba load truck singda nongmei kapsinlkpda pawasiga mari leinaba oina hojik National Highway 37 Imphal to Jiribam lambigi Tolen Kuki Village manakta ambush tawsilakpadagi driver ama khongmitta panbadagi asok akpan yaure driver singbungak senduna chatliba Scott singsu nongmei makhon tabadagi pai khai thokre hairi